Hello, welcome back to my channel 7 Speed Manipur. Ngasi koi ano video amaga loina na habi tare ngasi aigi nakta leiba gari sini ko. Sigi review video ma semjarake ado myam da ina yana hanbada aigi subscribers sing ko. Iham de koknon mosari habidi ngasi koi 50k yahol pagi damak habi tare myam na nungsi vidana ado mathang ai myam gi seba sum tawba ngamba su oijage myam haitare dum ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯊꯪ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯁꯤꯡ ꯑꯩ ꯃꯊꯪ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯧ ꯅꯧꯅ ꯏꯟꯗꯤꯌꯥꯗ ꯍꯟꯗꯛꯇ ꯅꯧꯅ ꯆꯪꯉꯛꯈꯤꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯍꯤꯟꯗ꯭ꯔꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯤꯟꯗ꯭ꯔꯒꯤ ꯀꯝꯄꯅꯤꯁꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛ ꯂꯤꯖꯦꯟ ꯍꯥꯏꯅ ꯃꯥꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦꯀꯣ JSDꯅꯦ ꯖꯋꯥꯅꯦ ꯑꯗꯒꯤ ꯏꯅꯧ ꯅꯧꯅ ꯆꯪꯉꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯧꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒꯣꯜ ꯁ꯭ꯇꯥꯔ 360ꯒꯤ ꯁꯦꯒꯃꯦꯟꯗ ꯍꯥꯏꯕ ꯇꯥꯔꯦ CC ꯁꯦꯒꯃꯦꯟꯗ ꯑꯅꯧꯕ ꯆꯪꯉꯛꯄ ꯒꯥꯔꯤꯗꯨꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯉꯁꯤ ꯗꯤꯇꯦꯜꯁ ꯔꯤꯚ꯭ꯌꯨ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯃꯥꯒꯤ ꯐꯤꯆꯔ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯨꯅꯤꯛ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯒꯗꯧꯕ ꯑꯩꯈꯣꯏ ꯐꯤꯆꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯃꯤꯟꯅꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯕ ꯔꯤꯚ꯭ꯌꯨꯗꯤ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯤꯇꯪ ꯋꯥꯠꯄꯗꯒꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯅꯤꯡꯕ ꯊꯨꯡꯉꯣꯏꯗꯣꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯁꯝꯂꯞꯄ ꯃꯥꯒꯤ ꯋꯥꯛ ꯑꯔꯥꯎꯟ ꯇꯧꯔꯒ ꯃꯥꯒꯤ ꯂꯨꯛꯁ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯒꯤ ꯐꯤꯆꯔ ꯀꯃꯥꯏꯅ ꯇꯧꯏꯀꯣ ꯑꯗꯨ ꯈꯪꯃꯤꯟꯅꯁꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯂꯞꯄ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ BSA ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯔꯃꯤꯡꯍꯝ ꯁ꯭ꯃꯣꯜ ꯑꯥꯔꯝ ꯍꯥꯏꯅ ꯕꯔꯃꯤꯡꯍꯝ ꯁ꯭ꯃꯣꯜ ꯑꯥꯔꯝ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯦꯕ꯭ꯔꯤꯕꯦꯁꯟ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕ꯭ꯔꯤꯇꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯅꯨꯡ ꯁꯥꯕ ꯑꯩꯈꯣꯏ ꯑꯥꯔꯝ ꯑꯦꯟ ꯑꯦꯃꯨꯅꯤꯁꯟ ꯑꯗꯒꯤ ꯁꯦꯜ ꯑꯗꯩ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯁꯥꯕꯗ ꯑꯗꯨꯝꯕ ꯃꯃꯤꯡ ꯂꯩꯔꯕ ꯀꯩꯅꯣ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯄꯨꯊꯣꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ 1960 ꯃꯨꯛꯀꯤ ꯑꯗꯨꯋꯥꯏ 70 ꯌꯧꯁꯜꯂꯛꯄꯁꯤꯗ ꯃꯥꯁꯦ ꯀꯝꯄꯅꯤꯁꯦ ꯂꯦꯞꯄꯨꯔꯦꯕꯀꯣ 73 ꯁ꯭ꯋꯥꯏꯁꯤꯗꯀꯣ ꯑꯗꯨꯒ ꯅꯧꯅ ꯏꯟꯗꯤꯌꯥꯁꯤꯗ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛ ꯂꯦꯖꯦꯟ ꯍꯥꯏꯁꯤꯅ ꯅꯧꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯗꯣ ꯅꯧꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯗ ꯁꯨꯃꯥꯏꯅ ꯄꯨꯁꯜꯂꯛꯑꯒ ꯁꯦꯝꯕ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯂꯥꯔꯖꯦꯁ ꯁꯦꯂꯤꯡ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃ ꯑꯗꯨꯝ ꯑꯣꯏꯈꯤꯑꯕꯀꯣ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕ ꯒꯥꯔꯤ ꯑꯃꯁꯨ ꯑꯣꯏꯈꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯤ ꯁꯣꯔꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯗ ꯀꯣꯟꯁꯝ ꯃꯣꯇꯣꯔ ꯍꯥꯏꯅꯀꯣ ꯑꯗꯩꯗ ꯑꯃ ꯂꯩꯒꯅꯤ ꯑꯗꯨ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁ ꯑꯃꯁꯨ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯟ ꯕ꯭ꯔꯥꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯐꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜꯗ ꯂꯩꯒꯅꯤꯀꯣ ꯑꯗꯨꯝ MU ꯂꯥꯏꯟ ꯂꯤꯂꯣꯡ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯂꯝꯕꯤꯒꯤ ꯃꯅꯤꯡ ꯁꯥꯏꯠꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤꯀꯣ ꯑꯣꯏꯜ ꯄꯝ ꯑꯃꯒꯤ ꯅꯥꯀꯟꯗ ꯑꯗꯣ ꯑꯣꯀꯦ ꯃꯥꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯉꯒꯗꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯌꯥꯎꯔꯕꯅꯦ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯍꯧꯔꯁꯤꯀꯣ 오케이 가리 시들 레이래 망도 리버 가리시니까 하이리버 가리시 ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯣꯞꯁꯟ ꯃꯉꯥꯗ ꯂꯩꯒꯅꯤꯀꯣ ꯃꯉꯥꯗ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯣꯞꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯈꯔ ꯈꯦꯠꯅꯔꯛꯄ ꯌꯥꯏꯀꯣ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯁ꯭ꯇꯥꯔꯇꯤꯡꯁꯦ ꯑꯩꯈꯣꯏꯒꯤ 3.42 ꯂꯥꯛ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯣꯟ ꯔꯣꯗꯇꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯒꯣꯁ ꯑꯞ ꯇꯨ 3.60 ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯚꯦꯔꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ
legacy na moy ama edition am lebo adu duna muk 3.80 sigi sang da lakani ko ado okay price haina haira mathung da petang koina amtang chathoga magi look se kamai toge habdu su amtang yeng thoksi ko sine gari se yeng da aina expect tor maduga yamna kaitari gari se am saw lerme ko ado saw sigi haidi mai si cc su dum wange ko 652 cc or kadoni ko gari se yeng be am thina nungai ai mathang koina sala mathung dai dum mathang haijar age yengmina si ko okay ado si ai mamang degi hana tum haujar age mamang degi magi laiba look se smaina ugani ko friends smaina ugani akhoi gi teda BSA magi logo si thajare do magi koi gi kaitare magi headlamp je akhoi gi simple akhoi gi halogen da pi ko halogen da pi je matam ga sanadi na haibu york pi ko ado kai no ga na khoi gi magi retro looks ama koi classic design do hana gi looks to carry forward torogal ju pawdum kaitare adu gi yang ga habtare adu maina moi company na hapak pane habtare smaina aduga magi fit and finish potsigi magi fit and finish ko touch and feel materials ye aduki mati quality fazana lai ko yam adum yengbiraga khangani video da khangdraga su physically touch tawrakanda koi lakpiraga showroom da yengbiraga henna mamutana khangbang ngamgane na khanjai ko aduki mati potsi magi kana fit and finish am tina fazai aduga front da si simple da koi halogen bila ani tan indicator ju ko aduga magi fork se koi 41 mm gi changda magi suspension travel juga smaina legani aduga am thina ling na yaw yam saung no aduga magi sisu koi sijina koi fiber da lai ko adu fiber isu sida magi nat ka fazana fa da yam ling na fazana yaw ko aduga side reflector ja ani je smaina side ani maktas fan ha pe ko aduga magi disc se smaina lakani koi 320 mm gi sang da smaina p ko aduga ma si koi dual ABS ki magi system su yaw ne aduga sida magi yamna highlight oiba ton ba magi unique oiba feature haitar ko sigoina koi gi Gold Star 360 jigoina 650 jigoina haitar sida koi gi Brembo oje maje duki matik haitar yamna powerful oiba braking system da yamna ton ba unique oiba dum sport bike te kai da sina ba yam maming le ba dum makal gi brake system company na thopa Brembo oje do ne aduga sida su khoi gi मैम टायर सिसु याम लाइन लो या टायर सिसु खोई पिरेली gi habtare ko पिरेली gi टायर ने मसे खोई gi रेसिंग बाइक kai to sport bike ta yamna dum basina ba khoi gi multi terrain mode adum yamna noi ba makal gi khoi gi टायर oiduni wa sije yamna high kai tare khoi gi class gi am top hai tare to class ta dum da sina ba tang sina ba khoi टायर habtare adugi टायर dune yam thina phaba aduga smaina ugani aduga sideda khoigi radiator smaina hape ko ado si gi magi engine gi specification da lapaga na screen zum hapsarage ado maje 650 single cylinder aduga maje produce original engine je khoigi kenone 45 horsepower aduga magi newton meter jina khoi 55 newton meter smaina lakani ko aduki matik powerful hoy aduga seda single cylinder oiraga su masina khoigi power se aduki matik adum twin cylinder ga adum compare to matamda sisu dum hadi power se aduki matik yam phajana produce to bangam meba adu sigi su dum kana ba dum lei haib tare aduga sedida khoigi main rival oiba khoigi gari haragadi Royal Enfield gi site gi khoigi Interceptor 650 do aduga su adum magi siga adum compete to oiduni ko magi price point do ro aduga magi cc magi segment bu oiro haitare ko ado aduki mati gari se yamna kaitare very neat and clean habitare magi logo adagi magi finishing ko yama sida uri ko ado aduki mati phajana kena tawe yam section thai aduga magi sigi lairiba khoigi crank khoi engine gi sigi keno sisu khoigi classic koi retro looks to adum hoji power dum leina na wei damak tamoina adagi inspire to kan da saba dum oiduni logo je se no mai hum fani dum khalaga ha pije moi gi keno logo do ne bo ada magi engine gi magi keno sim yeng gi mai fit and finish yam neat and clean da phadana lai yam ne busy oiba esu oide yeng bada ko adai magi sina ai exhaust maina abu lakani aduga sida su
ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯖꯤꯟꯒꯤ ꯁꯤꯗ ꯒꯥꯔꯗ ꯁꯤꯗ ꯃꯦꯇꯦꯜ ꯍꯥꯞꯄꯦꯕꯀꯣ ꯁꯤꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯁꯨꯝ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗꯁꯨ ꯒꯣꯜ ꯁ꯭ꯇꯥꯔꯅ ꯁꯨꯃꯥꯏꯅ ꯊꯥ ꯂꯩꯔꯅꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯣꯗꯤꯁꯤꯒꯤ ꯐ꯭ꯔꯦꯝ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯟ ꯁꯣꯛ ꯑꯦꯕꯖꯣꯔꯕꯔ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ 5 ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯍꯥꯏꯠ ꯑꯁꯤꯒꯤ ꯑꯦꯗꯖꯁꯇꯦꯕꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯋꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯋꯤꯡ ꯑꯥꯔꯝ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯇꯥꯌꯔꯒꯤ ꯁꯦꯛꯁꯟꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒ ꯆꯥꯟꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯤꯒ ꯆꯥꯟꯅꯅ ꯑꯗꯨꯝ ꯐꯪꯕ ꯉꯝꯃꯤꯀꯣ ꯁꯤꯗ 150/70 17 ꯏꯟꯁꯇꯀꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 18 ꯏꯟꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯁꯤꯠꯇꯨꯁꯨ ꯑꯩꯈꯣꯏ BSAꯅ ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯏꯕꯔꯒꯤ ꯀꯩꯅꯣ ꯃꯥꯜꯂꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯃꯗꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯂꯥꯏꯠ ꯁꯨꯃꯥꯏꯅ ꯍꯦꯂꯣꯖꯦꯟꯅ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤꯀꯣ ꯇꯥꯌꯔꯁꯤ ꯌꯦꯡꯕꯤꯔꯣ ꯇꯥꯌꯔ ꯐꯖꯅ ꯆꯥꯎꯋꯦꯀꯣ ꯃꯥꯒꯤ ꯑꯦꯛꯖꯣꯁ ꯄꯥꯏꯞ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤꯁꯦ ꯑꯩꯈꯣꯏ 255 ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝ ꯆꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯇꯨꯡꯏꯟꯅ ꯒꯥꯔꯤꯁꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯗꯤ ꯕ꯭ꯔꯦꯛꯁꯦ ꯁꯤꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯒꯥꯔꯤ ꯆꯥꯎꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯕ꯭ꯔꯦꯛꯁꯤꯁꯨ ꯐꯠꯇꯕ ꯌꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯕ꯭ꯔꯦꯛꯁꯤꯁꯨ ꯗꯤꯛꯁꯤꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯗꯁꯨ ꯆꯥꯎꯅ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯀꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯋꯦꯜ ꯆꯦꯅꯦꯜ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯃꯅꯤꯡꯁꯨ ꯃꯃꯥꯡꯁꯨꯀꯣ ꯑꯗꯣ ꯌꯦꯡꯕꯗ ꯒꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯣꯝꯄꯦꯛ ꯑꯣꯏ ꯁꯣꯂꯤꯠ ꯑꯣꯏ ꯑꯗꯨꯒ ꯌꯦꯡꯕꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯤꯛꯅ ꯎꯗꯦ ꯑꯗꯨꯝ ꯆꯥꯎꯅ ꯐꯖꯅ ꯎꯕ ꯐꯪꯉꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯦꯟꯁꯟ ꯀꯣ ꯑꯩ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯒꯥꯔꯤꯁꯤꯒꯤ ꯂꯨꯛꯁ ꯀꯣ ꯗꯥꯏꯃꯦꯟꯁꯟ ꯑꯩ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯛꯑꯒ ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯆꯦꯛ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯇꯁꯦꯡꯅ ꯁꯤꯒꯤ ꯃꯥꯒꯤ ꯍꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ 780 ꯒꯤ ꯆꯥꯡꯗꯀꯣ ꯍꯥꯏꯗꯤ ꯁꯣꯔꯠ ꯔꯥꯏꯗꯔꯁꯤꯅꯁꯨ ꯑꯗꯨꯝ ꯊꯧꯕꯗ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯑꯗꯨꯝ ꯊꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯣꯏꯀꯣ ꯑꯗꯨ ꯌꯦꯡꯁꯤ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯛꯑꯒ ꯑꯩꯒꯤ ꯄꯣꯖꯔꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ 5.89ꯒꯤ ꯃꯔꯛ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯆꯥꯡꯗ ꯂꯩꯀꯣ ꯑꯗꯣ ꯑꯩ ꯀꯥꯈꯠꯂꯒ ꯌꯦꯡꯁꯤ ꯑꯩꯒꯤ ꯍꯥꯏꯠꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯑꯩꯉꯣꯟꯗ ꯄꯤꯕ ꯀꯝꯐꯔꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯤꯅꯤ ꯒꯥꯔꯤꯁꯤ ꯑꯩ ꯉꯁꯥꯏ ꯃꯥꯒꯤ ꯍꯥꯏꯠꯁꯤꯗ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ 780 ꯒꯤ ꯆꯥꯡꯗ ꯋꯥꯡꯉꯦꯅ ꯑꯗꯨ ꯌꯦꯡꯉꯣ ꯑꯩ ꯑꯗꯨꯝ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯐ꯭ꯂꯦꯠꯇꯀꯣ ꯑꯗꯨꯝ ꯇꯥꯕ ꯉꯝꯃꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯉꯤ 4-5ꯀꯤ ꯍꯥꯏꯠꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯁꯤꯗꯩꯗ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯐꯝꯕ ꯌꯥꯒꯅꯤꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯁꯤ ꯑꯩꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯤ ꯄꯣꯖꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯈꯤꯇꯪ ꯑꯞꯔꯥꯏꯠ ꯑꯣꯏꯔꯒ ꯁꯤꯁꯨ ꯈꯤꯇꯪ ꯑꯦꯛꯁꯇꯦꯟ ꯑꯣꯏꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯔꯥꯏꯠ ꯆꯠꯄꯗꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯇꯥꯌꯔꯅꯦꯁ ꯑꯣꯏꯕ ꯐꯤꯜꯗꯣ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯗꯧ ꯃꯥꯟꯗꯦ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯀꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯂꯩꯔꯒꯗꯤ ꯑꯩ ꯆꯨꯝꯃꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯑꯩ ꯄꯣꯖꯤꯁꯟꯁꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯠꯀꯤ ꯑꯩꯈꯣꯏ ꯄꯣꯖꯤꯁꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯃꯅꯤꯡꯂꯣꯝꯗꯁꯨ ꯅꯠꯇꯕ ꯃꯃꯥꯡꯂꯣꯝꯁꯨ ꯅꯠꯇꯕ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯐꯖꯅ ꯎꯕ ꯐꯪꯉꯦ ꯑꯗꯣ ꯌꯦꯡꯁꯦ ꯒꯥꯔꯤꯁꯤ ꯑꯩ ꯃꯇꯦꯛ ꯑꯃꯗꯤ ꯑꯩ ꯊꯧꯔꯛꯀꯦ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯑꯩ ꯊꯧꯔꯔꯣꯏꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯄꯣꯖꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯠꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝ ꯊꯥꯅ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯠꯀꯤ ꯀꯨꯁꯟꯁꯦ ꯑꯗꯣ ꯃꯅꯤꯡꯒꯤ ꯄꯤꯂꯦꯟꯒꯤꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩ ꯁꯤꯒꯤꯁꯨꯀꯣ ꯑꯗꯨꯒ ꯁꯤꯗ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯅꯕ ꯈꯣꯠꯅꯕꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯞꯀꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯧꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯃꯤꯇꯔ ꯀꯣꯟꯁꯣꯜꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯁꯤꯒꯤ ꯀ꯭ꯂꯁꯇꯔ ꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗꯩꯗ ꯄꯤꯔꯤꯕ ꯃꯥꯒꯤ ꯗꯥꯏꯜꯁꯦ ꯁꯨꯃꯥꯏꯅ 3 ꯍꯥꯞꯄꯦꯕꯀꯣ ꯃꯌꯥꯏꯗ ꯁꯦꯟꯇꯔꯗ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯁꯥꯏꯠꯇ 2 ꯁꯤꯅ ꯁꯤꯅ ꯑꯣꯗꯣꯃꯤꯇꯔ ꯁꯤꯅ RPM ꯃꯤꯇꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯁꯤꯗꯅ ꯑꯩꯈꯣꯏ ꯊꯥꯎꯒꯤ ꯐꯨꯦꯜꯒꯤ ꯀꯌꯥꯝ ꯌꯥꯎꯔꯤ ꯀꯌꯥꯝ ꯌꯥꯎꯗꯦ ꯑꯗꯨ ꯁꯤꯗꯩꯗ ꯄꯤꯔꯤꯕꯒꯗꯣ ꯑꯗꯨꯒ ꯁꯤꯗꯩꯗꯅ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯊꯧꯔꯤ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯃ ꯁꯤꯗꯩꯗ ꯇꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯇꯔꯒꯤ ꯃꯥꯏ ꯀꯇꯥꯁꯦ
ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯣꯝꯗꯒꯤ ꯑꯇꯩꯗꯗꯤ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯆꯠꯂꯦꯗꯅꯀꯣ ꯀ꯭ꯂꯣꯛꯋꯥꯏꯁꯇ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯅ ꯑꯃꯨꯛ ꯁꯣꯝꯗꯒꯤ ꯁꯤꯗꯒꯤ ꯍꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯁꯣꯝꯗꯁꯨ ꯀꯇꯥꯁꯤ ꯑꯩ ꯍꯥꯏꯐꯦꯠ ꯎꯪꯍꯜꯂꯛꯀꯦ ꯁꯨꯃꯥꯏꯅ ꯎꯒꯅꯦꯕꯀꯣ ꯑꯗꯩ ꯁꯤꯗꯩꯗꯁꯨ ꯏꯟꯗꯤꯀꯦꯇꯔ ꯁꯥꯏꯖ 10ꯒꯤ ꯏꯟꯗꯤꯀꯦꯠ ꯇꯧꯔꯦ ꯍꯦꯗꯂꯥꯏꯝꯒꯤ ꯏꯟꯗꯤꯀꯦꯇꯔ ꯇꯦꯝꯄꯔꯦꯆꯔꯒꯤ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯒꯤ ꯑꯗꯒꯤ ꯊꯥꯎꯒꯤ ABSꯀꯤ ꯑꯗꯒꯤ ꯁꯤꯗꯩꯗ ꯒꯤꯌꯔ ꯏꯟꯗꯤꯀꯦꯠ ꯇꯧꯅꯅꯕ ꯁꯤꯗꯩꯁꯤ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯐꯨꯌꯦꯜ ꯇꯦꯡꯁꯦ ꯀꯩꯅꯣꯅꯦ 12 ꯂꯤꯇꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ BSAꯒꯤ ꯁꯤꯝꯕꯣꯜ ꯂꯣꯒꯣ ꯁꯤꯗ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤꯗ ꯍꯧꯖꯤꯛ ꯒꯥꯔꯤꯁꯦ ꯑꯌꯥꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯐꯣꯟ ꯆꯥꯔꯖꯤꯡꯒꯤ ꯑꯣꯞꯁꯟꯁꯦ ꯁꯤꯗ ꯂꯣꯏ ꯄꯤꯔꯦꯕꯀꯣ ꯁꯤ ꯇꯥꯏꯞꯀꯤ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯑꯃꯁꯨ ꯄꯤꯔꯦꯕꯀꯣ ꯑꯗ ꯁꯤꯗꯁꯨ ꯁꯥꯏꯠ ꯑꯃꯗ ꯌꯥꯎꯔꯤ ꯆꯥꯔꯖꯤꯡ ꯑꯣꯞꯁꯟ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯤꯟꯕꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯃꯥꯒꯤ ꯁꯤꯅ ꯍꯦꯗꯂꯥꯏꯝꯒꯤꯀꯣ ꯑꯗꯩ ꯁꯤꯅ ꯍꯣꯔꯟ ꯏꯟꯗꯤꯀꯦꯇꯔ ꯑꯗꯒꯤ ꯏꯟꯖꯤꯟ ꯀꯤꯜ ꯁ꯭ꯋꯤꯆ ꯑꯗꯒꯤ ꯁꯤꯅ ꯁ꯭ꯇꯥꯔꯇꯔ ꯀꯣ ꯑꯗꯒꯤ ꯁꯤꯅ ꯍꯖꯥꯔꯠꯀꯤ ꯁꯤꯒꯅꯦꯆꯔ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯂꯣꯏꯅꯃꯛ ꯁꯤꯒꯅꯦꯜꯁꯦ ꯁꯤꯗ ꯕꯇꯟꯁꯤ ꯂꯣꯏ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯤꯞꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯊꯧꯔꯒ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯌꯦꯡꯒꯦ ꯑꯗꯨꯅ ꯑꯩ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯃꯗꯤ ꯑꯩ ꯀꯌꯥ ꯁꯤꯗꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯣ ꯊꯧꯔꯒ ꯑꯩ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯐꯤꯜꯗꯨꯃꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯧꯔꯒ ꯑꯩ ꯍꯥꯏꯐꯦꯠ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯣꯀꯦ ꯑꯩ ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃꯇꯪ ꯊꯧꯊꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯍꯦꯜꯃꯦꯠꯇꯤ ꯎꯞꯇ꯭ꯔꯦ ꯖꯁ ꯑꯩ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯉꯥꯛꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯊꯧꯕꯅꯤꯅꯀꯣ ꯑꯩ ꯍꯥꯏꯋꯦꯗꯁꯨ ꯊꯧꯕ ꯅꯠꯇꯕꯅꯤꯅ ꯃꯇꯦꯛ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯩ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯒꯤꯌꯔ 5ꯅꯤꯀꯣ ꯌꯥꯝ ꯐꯖ ꯆꯤꯡꯉꯦ ꯁꯤꯗꯤ ꯑꯁ ꯕ꯭ꯔꯦꯛꯁꯤ ꯆꯞ ꯂꯥꯎ ꯐꯥꯏ ꯁꯤ ꯒꯥꯔꯤꯁꯤ ꯃꯥꯒꯤ ꯄꯨꯂꯤꯡ ꯄꯋꯥꯔꯁꯤꯃꯗꯤ ꯊꯝꯁ ꯑꯞ ꯑꯗꯨꯒ ꯃꯥꯒꯤ ꯕ꯭ꯔꯦꯀꯤꯡꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤ ꯑꯣꯏꯕ ꯂꯨꯛꯁ ꯑꯗꯒꯤ ꯃꯥꯒꯤ ꯔꯦꯇ꯭ꯔꯣꯗ ꯈꯤꯇꯪ ꯔꯦꯇ꯭ꯔꯣ ꯂꯨꯛꯁꯀ ꯂꯣꯏꯅꯅ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯁꯦꯒꯃꯦꯟꯗ ꯂꯩꯕ ꯒꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯖꯔ ꯕꯥꯏꯛ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯁꯨ ꯑꯗꯣꯝꯒꯤ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕ ꯑꯣꯞꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯌꯥꯎꯔꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗ ꯆꯪꯕꯤꯔꯒ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯝꯇ ꯇꯥꯟꯅꯕꯤꯔꯒ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯑꯗꯨꯒ ꯑꯆꯧꯕ ꯊꯧꯔꯒꯅ ꯁꯤꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯥꯏ ꯕꯥꯏ